ꯑꯩ ꯑꯣꯏꯅ ꯃꯤꯍꯨꯟ ꯆꯣꯡꯉꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩ ꯀꯩꯅꯣꯗꯁꯨ ꯄꯣꯠꯁꯨ ꯑꯝꯇ ꯄꯨꯔꯛꯇꯦ ꯄꯣꯠꯀ ꯑꯝꯇ ꯄꯨꯔꯛꯇꯦꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗꯩ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯃꯤ ꯂꯩꯊꯣꯛꯅꯩꯁꯦ ꯐꯣꯇꯣ ꯀꯥꯞꯅꯩꯁꯦ ꯃꯤꯌꯥꯝꯁꯦ ꯃꯔꯝꯗꯤ ꯑꯝꯇ ꯍꯥꯏꯔꯦ ꯅꯝꯃꯤꯗꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯍꯧꯖꯤꯛ ꯄꯣꯛꯈꯥꯏꯔꯤꯕ ꯕꯣꯟꯗꯣ ꯑꯗꯨꯗꯤ ꯃꯤꯁꯥꯜ ꯀꯥꯞꯄꯦꯕ ꯑꯗꯨꯗꯤ ꯉꯥꯛꯊꯣꯛꯄꯒꯤ ꯁꯣꯝꯗꯤ ꯍꯟꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯑꯒ ꯌꯦꯡꯉꯣ ꯈꯔ ꯃꯄꯥꯟ ꯍꯥꯏꯗꯤ ꯑꯁꯣꯝ ꯃꯄꯥꯟꯗ ꯃꯤ ꯊꯣꯛꯅꯕ꯭ꯔꯥ ꯃꯤ ꯆꯠꯅꯕ꯭ꯔꯥ ꯁꯦꯀꯨꯔꯤꯇꯤꯒ ꯂꯣꯏ ꯊꯣꯛꯂꯛꯑꯦꯕ ꯕꯤꯁꯇ ꯆꯠꯀꯦꯅ ꯂꯣꯏꯁꯜꯂꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯌꯥꯔꯤ ꯇꯧꯕ ꯂꯣꯏꯔꯦ ꯕꯨꯡꯉꯣ ꯁꯤ ꯌꯥꯎꯔ ꯂꯥꯎ ꯑꯩꯉꯣꯟꯗ ꯁꯤꯗ ꯀꯦꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯦꯁꯥꯜ ꯀꯥꯞꯊꯔꯦ ꯑꯗꯨ ꯆꯠꯇ꯭ꯔꯦ ꯂꯥꯛ 이번에 ꯆꯠꯂꯨꯔꯁꯤ 이번에 ꯆꯠꯇꯣꯏꯅꯤ ꯀꯞꯆ ꯃꯣꯏꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯕꯤꯆꯇ ꯆꯠꯄ ꯐꯪꯗꯕꯗꯒꯤ ꯗꯨꯡ ꯗꯥꯡ ꯇꯧꯔꯛꯇꯅ ꯀꯩꯅꯣ ꯃꯈꯣꯟ ꯌꯦꯡꯉꯣ ꯎꯆꯦꯛ ꯃꯈꯣꯟꯁꯦ ꯑꯣ ꯉꯥꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯕꯤꯆꯇ ꯆꯠꯀꯦꯅ ꯌꯦꯡꯉꯣ ꯑꯣꯏꯅ ꯇꯞꯇꯥꯏ ꯀꯦꯁꯜꯂꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯑꯣꯏꯅ ꯇꯥꯔꯨꯔꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯇꯧꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯁꯦ ꯉꯍꯥꯟꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯦ ꯉꯁꯤꯗꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒꯦ ꯆꯦ ꯕꯦꯕꯤ ꯂꯩꯃ ꯀꯧꯕꯅꯦ ꯃꯌꯥꯝ ꯃꯥꯏꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯊꯣꯛꯍꯜꯂꯝꯒꯦ ꯁꯤꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊꯣꯛꯍꯜꯂꯝꯒꯦ ꯁꯤꯗꯅꯦ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯍꯥꯏꯔꯝꯃꯣ ꯀꯃꯥꯏꯅ ꯍꯥꯡꯒꯦꯅ ꯍꯥꯏꯔꯝꯃꯣꯁꯦ ꯀꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯔꯝꯃꯣ ꯕꯦꯕꯤ ꯂꯩꯅꯥ ꯃꯨꯇꯨꯝ ꯍꯥꯏꯅ ꯍꯥꯡꯕꯅꯦ ꯁꯤꯗ ꯊꯣꯛꯍꯜꯂꯝꯒꯦꯀꯣ ꯌꯧꯔꯦ ꯁꯤꯗ ꯌꯧꯔꯦ ꯐꯖꯩꯀꯣ ꯇꯣ ꯁꯨꯃꯥꯏꯅ ꯉꯥꯟꯕ ꯊꯣꯟꯃꯟ ꯉꯁꯥꯏ ꯏꯇꯩꯅ ꯐꯣꯟꯗꯣ ꯉꯥꯜꯍꯟꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯗꯣ ꯅꯨꯡꯗꯥꯡꯗ ꯑꯣ ꯆꯣꯡꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯨꯛ ꯂꯩꯇꯦ ꯅꯨꯄꯥ ꯃꯔꯤꯁꯤꯒ ꯀꯩꯗꯧꯔꯒꯦꯗꯣ ꯅꯪꯒꯤ ꯀꯦꯕꯗꯣ ꯃꯥꯡꯖꯔꯤ ꯇꯧꯕꯅꯤꯗ ꯍꯦꯔꯦꯟ ꯊꯣꯛꯏ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤꯗ ꯅꯠꯇꯦꯍꯦ ꯁꯦꯡꯉꯣꯏꯅꯦ ꯁꯤꯗꯣ ꯏꯁꯇꯤꯝ ꯕꯥꯠꯀ ꯀꯩꯅꯣ ꯁ꯭ꯇꯤꯝ ꯕꯥꯠꯀ ꯂꯩꯌꯦ ꯉꯁꯥꯏꯅ ꯍꯥꯏꯔꯤ ꯁꯥꯏꯅ ꯁ꯭ꯇꯤꯝ ꯇꯧꯔꯝꯃꯣꯏꯗ꯭ꯔꯣ ꯊꯝꯃꯒ ꯉꯁꯥꯏꯅ ꯇꯧꯔꯝꯃꯣꯏꯗ꯭ꯔꯕ ꯁꯤꯕꯨ ꯂꯥꯎ ꯁꯤꯗ ꯕꯥꯊꯔꯨꯝ ꯂꯩꯔꯦ ꯁꯣꯋꯔ ꯂꯣꯏꯔꯝꯗꯥꯏꯗ ꯍꯣꯔꯦꯟ ꯁꯣꯋꯔ ꯇꯧꯅꯕ ꯁꯤꯗ ꯁꯣꯋꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯋꯥꯁꯔꯨꯝ ꯁꯣꯔꯤ ꯍꯣꯡꯇꯣꯛꯑꯁꯦ ꯀꯥꯏꯗ ꯍꯣꯡꯗꯣꯛꯈ꯭ꯔꯅꯤ ꯁꯤ ꯑꯗꯨꯝ ꯍꯣꯡꯇꯣꯛꯑꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯩ ꯑꯃꯗꯤ ꯕ꯭ꯂꯨꯅꯤꯀꯣ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯏꯔꯣꯏꯔꯨꯔꯁꯦ ꯂꯦꯠꯁ ꯒꯣ ꯆꯤꯆꯦ ꯂꯥꯛꯑꯣ ꯄꯨꯡ ꯀꯌꯥꯅꯣ ꯏꯔꯣꯏꯕ ꯉꯝꯗꯣꯏꯁꯦ ꯅꯪꯅ ꯃꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯇꯥꯏꯃꯤꯡꯐꯧ ꯂꯨꯞꯈ꯭ꯔꯗꯤ ꯑꯗꯨꯝ ꯂꯨꯞꯅꯤꯡꯉꯦꯕ ꯈꯪꯉꯦꯕ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯐꯝꯖꯔꯒꯦ ꯑꯩ ꯁꯤꯗ ꯑꯩ ꯈꯪꯒ꯭ꯔꯥꯎꯁꯤ ꯅꯥꯟꯊꯔꯛꯀꯅ ꯄꯥꯈꯠꯂꯦꯕ ꯑꯩꯒꯤ ꯅꯠꯇꯦꯕ ꯆꯤꯆꯦꯒꯤ ꯁꯨꯠꯅꯦ ꯃꯣꯏꯅ ꯁꯦꯠꯂꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯍꯥꯏ ꯇꯧꯔꯣ ꯈꯔ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯃꯔꯃꯦꯗꯀ ꯁꯥꯔꯒ ꯐꯝꯃꯒ ꯅꯍꯥꯟ ꯃꯦꯂꯥꯗ ꯃꯥꯔꯃꯦꯠ Oh my God. ꯊꯣꯛꯇꯥꯏꯅꯦ ꯃꯅꯤꯄꯨꯔ ꯃꯥꯔꯃꯦꯠ ꯑꯅꯣꯏꯕꯅꯦ ꯃꯣꯏꯕ ꯃꯥꯟꯗꯦꯕ ꯑꯩ ꯐꯣꯟꯁꯦ ꯁꯤꯗ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯛꯀꯦꯁꯦ ꯃꯥꯔꯃꯦꯠ ꯂꯥꯏꯔꯕꯤ ꯑꯃ ꯂꯥꯛꯀꯦ ꯑꯅꯣꯏꯕ ꯑꯃ ꯑꯩ ꯀꯤꯗꯅ ꯆꯦꯜꯂꯤꯁꯦ ꯉꯁꯥꯏꯅꯦ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯝꯃꯤꯡ ꯄꯨꯜꯗꯒꯤ ꯆꯦꯜꯂꯛꯄꯗꯣ ꯑꯗꯨꯗ
ꯀꯟꯅ ꯇꯥꯈꯤꯕꯗꯣ ꯑꯩꯅ ꯐꯖꯅ ꯅꯝꯍꯧꯋꯦꯕꯀꯣ ꯐꯖꯅ ꯅꯝꯍꯧꯋꯦ ꯑꯗꯨꯗꯨꯒ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟ ꯇꯧꯔꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯄꯥꯈꯠꯄ ꯍꯥꯏꯗꯤ ꯃꯤꯁꯥꯏꯜꯗꯣ 2-3ꯔꯛ ꯄꯣꯛ ꯀꯩꯅꯣ ꯃꯈꯣꯟ ꯊꯣꯛꯂꯛꯑꯦ ꯑꯍꯥꯟꯕ ꯃꯈꯣꯟ ꯊꯣꯛꯂꯛꯄꯗꯤ ꯈꯔ ꯄꯥꯈꯠꯂꯝꯃꯦ ꯑꯗꯨꯒ ꯑꯗꯩ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯇꯧꯔꯝꯃꯦꯅ ꯆꯤꯆꯦꯅ ꯑꯗꯨꯒ ꯑꯃꯨꯛꯀ ꯄꯥꯇꯣ ꯃꯈꯣꯟꯁꯦ ꯌꯦꯡꯉꯣ ꯃꯈꯣꯟꯁꯦ ꯐꯖꯅ ꯅꯤꯜꯂꯦꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯈꯣꯟꯁꯦ ꯅꯤꯜꯂ ꯂꯩꯔꯦꯕ ꯃꯈꯣꯟꯁꯦ ꯐꯖꯅ ꯅꯤꯜꯂꯦꯕ ꯃꯤ ꯐꯣꯟ ꯊꯥꯡꯒꯠ ꯅꯝꯅꯔꯤꯁꯦ ꯌꯦꯡꯉꯣ ꯃꯈꯥꯁꯤꯗ ꯐꯣꯟ ꯊꯥꯡꯒꯠ ꯅꯝꯃꯤꯁꯦ ꯌꯦꯡꯉꯣ ꯁꯥꯏꯔꯦꯟ ꯈꯣꯡꯉꯤꯁꯦ ꯌꯦꯡꯉꯣ ꯇꯣ ꯔꯦꯡ ꯇꯧꯔ ꯈꯣꯡꯉꯤꯁꯦ ꯌꯦꯡꯉꯣ ꯂꯣꯏꯔꯦ ꯊꯤ ꯅꯨꯡꯉꯥꯏꯔꯝꯃꯤꯉꯥꯏꯗꯨꯗ ꯋꯥꯔꯤ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯒ ꯉꯁꯤꯒꯤ ꯃꯊꯦꯜꯅ ꯁꯤꯡꯖꯨꯒ ꯆꯞ ꯃꯥꯟꯅꯕ ꯕꯤꯐꯀ ꯁꯟ ꯊꯣꯡꯕ ꯁꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏ ꯁꯨꯔꯦꯁꯦ ꯆꯥꯗꯣꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯗꯤ ꯁꯪꯒꯣꯝꯒ ꯂꯐꯣꯏꯒ ꯑꯌꯨꯃ ꯁꯥꯎꯋꯦ ꯅꯍꯥꯟꯒꯩꯗꯤ ꯒꯥꯔꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯉꯁꯤꯗꯤ ꯂꯝꯕꯤꯁꯦ ꯑꯝꯇ ꯎꯈꯤꯕꯁꯦ ꯃꯦꯟ ꯔꯣꯗꯇ ꯑꯁꯤ ꯃꯦꯟ ꯔꯣꯗꯇ ꯈꯛꯇꯅꯦꯕ ꯆꯠꯄ ꯎꯔꯤꯁꯦꯀꯣ ꯑꯃꯅꯤ ꯄꯨꯡ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯡ ꯉꯟꯕꯨꯗꯤ ꯉꯜꯂꯤꯀꯣ ꯄꯨꯡ 3 ꯇꯥꯗ꯭ꯔꯤꯕ ꯑꯌꯨꯛꯀꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯒꯥꯔꯤ ꯑꯃꯠꯇ ꯃꯤ ꯑꯃꯇ ꯆꯠꯇꯦ ꯒꯥꯔꯤ ꯑꯃꯇ ꯆꯠꯇꯦ ꯑꯗꯨꯒ ꯃꯤ ꯊꯕꯛ ꯆꯠꯅꯕꯒꯤ ꯁꯤꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯀꯔꯁ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯕꯨ ꯑꯝꯇ ꯂꯥꯛꯇ꯭ꯔꯦꯕ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣꯅꯦ ꯅꯍꯥꯟꯒꯤ ꯋꯥꯛꯀꯤꯡꯁꯨ ꯑꯗꯨꯝ ꯊꯣꯛꯄꯅꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯀꯅꯥꯝ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯇꯦ ꯌꯦꯡꯉꯣꯅꯦ ꯇꯣ ꯋꯥꯛꯀꯤꯡ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯉꯁꯤꯁꯦ ꯑꯁꯦꯡꯕꯩ ꯊꯣꯛꯂꯛꯄꯗꯤ ꯌꯥꯝ ꯇꯜꯂꯕꯅꯦꯕ ꯑꯗꯣ ꯆꯠꯇ ꯌꯥꯗꯕꯩꯀꯣ ꯑꯥꯗ ꯁꯥꯏꯀꯜ ꯑꯃꯗꯤ ꯂꯩꯔꯦ ꯁꯥꯏꯀꯜ ꯌꯧꯁꯜꯂꯨꯔꯒꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯆꯤꯟ ꯃꯝꯃꯤꯁꯦ ꯌꯦꯡꯉꯣ ꯁꯣꯝꯗ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯂꯩꯆꯤꯟꯁꯦ ꯌꯦꯡꯉꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯅꯝꯍꯧꯒꯦ ꯅꯝꯕꯅꯦꯕ ꯑꯁꯣꯝꯒꯤ ꯂꯩꯆꯤꯟꯁꯤꯅꯦ ꯌꯦꯡꯉꯣ ꯌꯥꯝ ꯕ꯭ꯔꯥꯏꯠꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯆꯤꯟꯗꯨꯅ ꯃꯨꯛꯁꯧ ꯃꯨꯕꯗꯣ ꯌꯦꯡꯉꯣꯅꯦ ꯂꯝꯕꯤꯗ ꯏꯇꯣꯟꯅꯅꯦ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯗꯥꯏꯗ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯌꯥꯝ ꯊꯤꯅ ꯍꯧꯕ ꯃꯥꯏꯁꯜ ꯀꯩꯅꯣ 2-3 ꯀꯥꯞꯈꯤꯕꯀꯣ ꯑꯗꯨ ꯈꯤꯕ ꯃꯇꯝꯗꯅꯦ ꯑꯩꯗꯣ ꯒ꯭ꯔꯥꯎꯟꯗ ꯂꯩꯕꯅꯤꯅ ꯑꯁ ꯅꯤꯛꯂꯛꯇꯅꯅꯦ ꯂꯣꯏꯔꯦꯕ ꯑꯩꯗꯤ ꯑꯁ ꯈꯪꯖꯥꯅꯦ ꯑꯗꯒꯤ ꯒꯦꯁ ꯃꯌꯥꯝꯗꯁꯨ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨ ꯆꯦꯟꯅꯈ꯭ꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯕꯤꯗ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯦ ꯀꯩꯁꯨ ꯇꯧꯈꯤꯗꯕꯗꯒꯤ ꯍꯥꯏꯗꯤ ꯍꯥꯏꯅ ꯄꯥꯏꯕꯗꯣ ꯃꯣꯏ ꯄꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯥꯏꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣই ꯂꯩ ꯖꯒꯥꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯦꯐ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯐꯝꯗꯣ ꯑꯣꯏꯗꯦꯕ ꯗꯥꯏꯔꯦꯛ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤꯅꯦ ꯑꯁ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯥꯏꯕꯨꯗꯤ ꯈꯔꯗꯤ ꯀꯤꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯈꯣꯟ ꯍꯧꯔꯛꯄꯗꯣ ꯑꯗꯨꯗꯅꯦꯕ ꯀꯤꯔꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯁꯨ ꯀꯤꯗꯦꯕꯀꯣ ꯀꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯊꯥꯗꯨ ꯁꯥꯔꯤꯅꯤꯅꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯦꯟꯅꯗꯧꯔꯕꯅ ꯂꯥꯟꯁꯦ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯩꯔꯦꯅ ꯑꯩꯁꯦ ꯇꯜꯂꯦ ꯌꯥꯝꯅ